Nganthoi Sarma Kongbrai Latpam gi thawai yaudrba haksang masak khangba ngamkhre hayeng Imphal da puraklagani. July 18 da India pumbada sathagadaba sinmi singi strike ta Manipur gi onasu tongan ba sinmi singi lup singna saruk yana na buware plaukhre. COVID की एक्टिव केस मणिपुर दा चामग सुपना मरी यौखरे ngasi मियोय कुंथ्रा पॉजिटिव ओइरे मियामना सेक्शन बगी सांगदी नेमली अमसुंग मणिपुर दसु मफम कयादा इंटरनेशनल योगा डे गी थोरम पांगथोक नखरे खुरुमजरी ISTV न्यूज मीटिंग ताबिरि बिसिंगबु नुमिदांगी मणिपुरी पाउ द तराम नोक्सरी हौजिक पाउ मसाखाइने पिजरी लाइबक थिबा थौदोक मोइना था सिगी तरानिथोइदा अहमदाबाद की सरदार वल्लभभाई पटेल इंटरनेशनल एयरपोर्ट की लंदन तमना पाइखिगदबा एयर इंडिया की एयरक्राफ्ट बोइंग 787 क्रैश तौबा दुदा लैखिद्रबी केबिन क्रू थौबाल अवांग लैकाइदगी nganthoi शर्मा कोंग्राई लाटपम की असिबा हक्चांगी मसक खंगबा ngamkhre hayeng nungthil pung amaga minute kunda nganthoi शर्मा की हक्चांग इम्फाल एयरपोर्ट यौरक्लगनी हाइदी लैखिद्रबी nganthoi की मसे गीतांजलि की DNA दगी nganthoi शर्मा की हक्चांग मसक खंगदोकपा ngambadagi apokpa ngamdabadagi apokpa नंदेश कुमार एलियस इचा ngarang इम्फाल एयरपोर्ट की अहमदाबाद ता apokpi malagi blood sample su puduna paishin खिबनी अपोकबा नंदेश कुमार की DNA दगी nganthoi शर्मा कोंग्राई लाटपम की हक्चांग मसक खंगबा ngamkhibani haina imung manungi miyoi singna फोंगदोरकली अमरोमदा लैखिद्रबी nganthoi शर्मा कोंग्राई लाटपम की थवाई याउद्रबा हक्चांग हयेंग नुमिटुंगबा मतुंगदा इम्फाल इंटरनेशनल एयरपोर्ट थुंगलरबा याय हाइना ISTV न्यूज न फंगबा पाव मन हाइरी मसिगिदमक्ता लेंगा की माइकैदगी अमदी एयरपोर्ट अथॉरिटी की माइकैदगी सेम साबा लोइरे हाइरी जुलाई 18 दा इंडिया पुंबदा सथगदबा सिनमी सिंगी स्ट्राइक ता मणिपुर की वनसु टोंगान बा सिनमी सिंगी लुप सिंगना सरुक याननबा ngasi irabat baban da pangthokpa state level convention of central trade union na warep lore haina all india trade union congress ki secretary L Sotin Kumar na paumi sing da phongdokre irabat baban da paumi sing unabada Sotin Kumar na makha tarduna AITUC intuk CITU, TUCC, UTUC amadi Central Trade Union की Association Union Federation सिंगी अपुन बलुप Coordinating Body of Trade Unions Manipur na sinduna pangthokpa State Level Convention na warep kaya lore Convention aduna India da ngasi magpali balengakna hiram khudingmak privatization onthoktuna misam miyambu lengak ngakpi bagi mahutta senjau paiba singi makutta sinabagi thawong yaningdaba phongdoktuna khongjang changshinba anoba pension scheme na lengak ki thabak tawriba singda soba saitheng pirakadabana all pension scheme adumak chanahanba Manipur gi waina highway protection force khudakta lingkhatpa loinana national highway singda ayadapan yaudana chatpa yahalu हाइब यावना तोंगान डिमांड सिंग तांदुना इंडिया पुमदा जुलाई 8 की जनरल स्ट्राइक ता सरुक याननबा वारेप लौरे हाइखी फेंसिंग नुमित असिदा अखोय करी करम मखनगी जनरल स्ट्राइक ओइगदके हाइबसे अखोय तोंगान बा मणिपुर ता लेरिबा डिपार्टमेंट पुनमक अमत सिथदन जनरल स्ट्राइक सि यावगनी अदुगो तवगदबा जनरल स्ट्राइक की टॉप सकतम बदो मदो अखोय खंगनबा नक्सलकपा कांदा अखोय अराउंड 20 डेज उम लेरी अदुबो जनरल स्ट्राइक से सोइदन माइ पहन बियु हाइबा अपील सि तवजगी हाइदन सि प्रेस मीट सि कौजबनी अदुगरेन स्कुम्बा कन्वेंशन से पांगथोकजबनी मणिपुर दा हौखिबा पुंग कुनमरी की मनुंगदा सैंपल चामगा 19 टेस्ट तौबदा मियोय कुंथ्रा कोविड-19 पॉजिटिव ओइरे ngasi नौना पॉजिटिव ओरगलबा मियोय 13 कदुदी इम्फाल ईस्ट की मंगा इम्फाल वेस्ट की कुनमरी अमदी थौबालदगी मियोय अमनी हौजिक फावबदा मियोय 9 डिस्चार्ज तौखिबगा लोइनना एक्टिव केस सामग मरी लेरी अमरोमदा कोविड की एक्टिव केस की मसिंग हेनगलकलबसु मियामना सेक्शन ब वाटली अमदी मरी लेनबसिंगना सेक्शन थौरांग लौखतपसु नेमबगुमना उरी फजदबा वहाई वता nganglami haibagi wahaudagi mayang imphal da thokiba irang adugi matangda maitei amadi maitei pangal gi lusingba singa phamina duna wakhal tamina ki bagaloinana peace committee ma semkhre hairiba peace committee asi tung koina chananabagi pandamda tongbram bimolchan SDPO mayang imphal sanasam Nabajiban Oshi mayang imphal PS na lusinggi makhada
Kuman United Clubs and Maira Paibi Association, Mayai Yumpham Kuman Kanglei Apunba Itinfam, Kuman Chanu, Jamaitul Ulma E Mayang Imphal, Manipur Meitei Pangal Welfare Organization, Like-Minded Youth Development Association, Bangun, Irong Chasaba Development Forum Amadi, Dynamic Youth Club Bangun, Get Punna, Mayang Imphal Police Station da Paminaduna, Taudoga du Matang da Yasinaba Purakre. Garang Tokiba Taudoga du Hena, Chautoktana ba Hona Kiba Mayang Imphal Police Station ye SDPO, OC, PSK staff sing Musung Mera Paibi Sing Busu, Tagat Pafungdoki, Loinana, PSK OC meeting Makada, PS Committee Masemba, Makatarapo in a Mayang Imphal Madi Masigi, Akoibada Kundamina Riba, Maitei Madi Maitei Pangalweba. Nungsinabagi mari hena asetpa ama thamnaba aduga PS Mayang Imphal gi OC gi meeting makada PS committee ama semlagani haiduna Jamiatul Ulma E gi president Mukti Ataur Rahman Kashmir na haiki koi myang phani rias de leminari ba fundamental punna mana koi gi maitei ba maitei pangan gi oiba masigi nungsibagi isel masigi mari si mapung phana koi kaidana thamnaba amadi hena nungsinabagi mari du makhatana asepa thamnaba amadi manipur sida koi myang phan gi areas in ahan bamon koi hodok charaga maitei pangal gi akoi gi malim sin leiri phobada masigi nungsigi mari si koi gi sina thamnabagi wasak lomin nabagi dugo laba tanja amusuni Karigumba Minasu Udriba Kangdriba Pawamabu social media the Tagalaga hek communal oiba irang sagatpa si lepiu mi amana phataba tawraga community da chaibagi thabak asisu tokpiu maitei amadi maitei pangal gi marakta matam supagi oina nungsi sanana laiminana bangasi semkhiba peace committee asina honagani haiduna KUCMA gi secretary Dizendro Mangang na fungdorki Kogi ninja mana da ba akon tharum leiba manbagi mawong da wangang da ba social media da to mayang ju thadok biu ko mayang phal sida kabui tari ba koi muslim maitei gi pangal tari ba akoi maitei tari ba koi masensi peace committee me semaganda I ho ke ada amade koi communication gap leitana yam nungsin janan na koi leimin na ba haidana koi ngasi se meeting se koi mayang PS ta officer amade SBO sa antora koi kauraga koi mayam se amina bani ado koi uji akoi wasok laure koi atu bada ngasi mak peace committee semani adana sumba ihongje amu hanna Manipur da thokta ba haiba koi achet wasa se ngasi koi lominare Imphal Dimapur Lambi National Highway 2 Nagaland gi Fesamada Chingning Khaibadagi Imphal Dimapur Lambi Phaunaba yadabadagi NHIDCL na lambi sembagi thabak chathariba asigi matangda ngasi All Manipur Road Transport and Drivers Motor Worker Union Senapati District Drivers Welfare Union amadi Surface Transport Hills Area Drivers Welfare Union gi mihut singa NHIDCL gi official singa Fesamada unakre lambi asi sembada numit kunni mukchang khigani hauzik shu lambi asi sembagi thabak kan sathari haina union ahumgi mihut singda NHIDCL gi official singna fongdorkle Amaromda lambi tatkibana maram oiduna matam sangna panduna lambi asida leiriba gari driver singdasu All Manipur Road Transport and Drivers Motor Worker Union Senapati Motor Workers Union Surface Transport Hills Area Drivers Welfare Union gi mihut singna chana thangna na polam sing yenthokre Lamlong da leiba lining tho puthiba masano thambal angangbi imai bema nongmai leima Masai bungo khori phaba mamoi bema chaning leimagi kumja haraubagi ngarang kongba lamyengba sabal lamthokpagi thoram mayai ka bachinjak chaba singna umang lai haraubagi kanglon thugai ki haina lai harauba committee gi president su wodiba kurai kendra gi MLA L Susendro yaima maitai na pawmi singda fongdokhre Thaudoga da hakthena na chenaba mioi masak khangle mahakamadi mahaka loina basing ukalna warak pina ba haikre Ipaipu haktaktagi leiraklaba lai haraubagi thorambu masak thiana ba hona basing ibudo ibendo nasu lemna tokadaba nate laida lale haijaba lakpana phaba oigani haiki Dolai soi taugiba angang singdi khara phai haitare declaration piba sungaw yawdaba kangu kharana eta dolai mullaga dolai pairaga lai ngausulakpa control ngamdaba crowd che heavy crowd oiba lai ngawdu control toroga khoi volunteers mayam dolai mayam sina pubuda saudana moina laida nungthom janba aduma kayama thottawi ngarang madu yamna laibak thibane hoji kanna video viral chalaiba angang se moi mathanda nate moi mi masing yam yami aduna hariba mioi se masibu akhoi umang lai kanbul lupta akhoi na sinajare lale haijagadabani
अखोई कमिटी ददी यारे अखोई दी मियोय बनी ईश्वर दा लाले हाइबदी तंगाई फदना हाइबम थोही न खले अदना ईश्वर दा लाले हाइजगदबने ना आई लाउथोकचरी हनक थोखिबा इसिंग इसाउदुदा का हेन सोकलबा खुराई हेक्रू मखोंगी का हेन सोकलबा इमुंग खरदा मदी रिलीफ कैंपसिंग दा चाना थंगनबा याउना मोमपाक सीपीआई मणिपुर स्टेट काउंसिल के एग्जीक्यूटिव मेंबर आरके अमुसना की माइकेदगी मतेंग पांगख्रे अहानबगी ओइना इसिंग इसाउदुना मरम ओरगा लाइरबगी पनखै मखादा लैबा मियोय सिंगदा तुमननब मोमपाक लेत्रबा इमुंग अहुमदा मोमपाक सिंग अमदी चाना थंगनब पोलम सिंग खुसिनकी तुंगदा रिलीफ कैंप लेरिबा मियोय सिंगदसु चाना थंगनब पोलम सिंग खुसिनकी पोचै सिनबा दुगा मरी लेनना आरके अमुसनाना असुक्थिना फिबम सोकलबा मफम असिदा ngasi फावबदा लेंगाकी माइकैदगी करिगुम्बा मतेंग अमत फंगद्री हाइकी युम चंग फोटो थागलो आधार थागलो युम की सिंग चावद उल्लो अदुगा पैसा लुपा लिसिंग तरा तरा पीनी गायना इचाव की अवाबु मायोग ने युम छेंगबदर लेखों कोथो कोथो तौरंगाई सिदा मसी अमुक ऑर्डर तौधरक बकनानो खंगदे मदुगी अमुक तौनबो होनबद पैसा लेतब मरकसिदा मदुगी पैसा तोंगाना फोटो की करिगी मसिदा अंगकपा मुवेना रेबा हुजिकसे मसी अखोइना हाइनिंगी डीसी ऑफिस लेरी मागी ऑफिशियल में हम थारगा सर्वे में तौरगा माना पांगबे अब खुद खुद की गोइबा मतेंग जी अनिरो अहुम पांगबे याई मसी अमबो तौदबिदा पीनी थागलो पीगदोरीरा पीरोइदोरीरा ममांगी चाहिए जो जुबाव पीदे चीफ सेक्रेटरी ना गवर्नर ना खुदकता सर्वे में तौबियो युम की हौजिकी अवाब तुमनिंगाई लेतब चानिंगाई मसीदा करिनो फर्स्ट की मतेंग खरा पीबीयू हाइदना कम्युनिस्ट पार्टी की तरफ से अपील तौजरी NEP lakpakalwenana 4th year degree course odiba integrated teacher education program asi pangthokpina batangna duna lakpadagi matamadagi director of higher and technical education gi order ma thoklaba matungda mahiroi national testing agency manipuri language na optional subject waraga exam pangthoklaba matungda mahiroi khara khangalabasu hojik phawba tampham leitabana pass tawrba mahiroi sing adu तंब फंगदना लेरी मसगी मतंगदा हौजिक लेरिबा पीआर लेंगा असना ngasiदagi numit mangani gi manungda white paper ma puthoktrabadi mahairoilup asna makhal makhagi khongjang sing changshilagani haina desam gi president mayengbam somorjitna phongdokhre kwakaitel da leiba desam gi office ta pangthokpa pawmi sing unabada mahakna makhata na 4th year degree course oidiba integrated teacher education program asi tamnanaba june gi 13 ta NCTC na institution humpatra tareta Humputra taret thokpada Manipuri subject na optional subject oiba mai paklabasing tampham amata Manipur gi oina yauroktre masigi tekshak Manipur gi chief secretary na pugadabani haiki लेंगा की मफमदा मणिपुर की महिरोसिंग अदुगा मियाव की महूत सिरकान दा कोइन दिमानो को थागचे दुदी स्टेट सिदा लेरिबा नेशनल एजुकेशन पॉलिसी सि लेतिमे मांग सुंग लाबा मतुंग दा लेरिबा टीचर एजुकेशन की स्टेट ना हुजि हुजि फावबदा पाइखतलिबा मुसुंग करिनो तौरिबसे हाबिस की सब सब व्हाइट पेपर मा ngasi दगी थारकान दा निमिट मंगादी की मनुंग दा लेंगाना पुथोकदबने करिगुम मसी पुथोकप ngamdaba taragadi masi की responsibility खुदिगे नो स्टेट सि की चीफ सेक्रेटरी दगी हरगा मसी की मरि लेनबा डिपार्टमेंट की थौपुरी बो खुदिमंग मसी की responsibility सि लवदबने Wings of Hope Charitable Trust Sinduna State Sida Thukliba Irang Sina Maram Waraga Mapuroi Bakaina Krabi Amadi Kana Lejadrabanupi Kuntrada Thataruki Skill Development Training Satharak Badu Mapung Phana ngasi loishin khre Kesamthung Moirang Ningtho Leirekta Leiba Sanazan Maston Club to Pangthopa Asamba Thoramamada Thataruk Chupna Satharak Skill Development Training da Same Sakiba Polam Singh Miyamna Yengjanaba Display Torga Thamki Thoramaduda Lieutenant General Retired Konsam Himalay Sanazan Mastan Club ki President Mohendra Pratap Indian Army ki Retired Army Officer Yauna Miyoi Kaya Sarugya ki Ngasi Loishin Kiba Training Program Aduga Mari Lenana Wings of Hope Charitable Trust ki President Lieutenant Colonel Retired L Manung Bana Haikibada Wings of Hope asi Charitable Trust amani Trust asina state asida leiriba miyam gi oiba saukha thorang amadi khunai asi afaba maikeida punana bahaiduna makhal makha kaya gi thabak tawduna lakli haiki hafta taruk si loisalakpaugi ngasi gi numisida khoina mayam si pullaga madugi nuai ba phongdok poina moina mai masing tamuriba dugi poche mayam si mayam ju uchebo ina khoina ngasi thoromasi pangthok sabni yamna pikna yam tentekna class 12 yaw ba khoina support tawgena khoi pandam thamjari mayam na mateng pangbiro pui matungina khoi se dum chatha jagini
था तरुक की ट्रेनिंग प्रोग्राम अदुदा सरुक याखिबी सेंजम खुनौदगी के सकिनाना हाइकिबदा विंग्स ऑफ होप ना अवाब तारबा कना लेजद्रब नुपी सिंगबु युमगी मियोय मकनी खन्ना नुंगशी चानना लोइनबिबा असिदा नुंगाइबा अमदि अपेनबा फावी ngasi loisiliba training program asida kaunagi polam candle saba yauna tongan tongan training kaya pibiba asida yamna kanaba phangle haiki Imphal West की Deputy Commissioner Mayang Lambam Ras Kumar Nalusingba District Administration की टीम ममा लांगोल गेम विलेज जोन 3 दलेबा alternate housing complex relief camp तसतुना इन मेडसिंगा हकथेंगना उनखरे DC Mayang Lambam Ras Kumar na मोरे अमदि चुरासानपुर दगी लांजलक्तुना लेरिबा इन मेडसिंगा मखोइना थेंगनरिबा अवार पागी मतंगदा वारी सानकी लोइनना महिरोइसिंग बुमखोइगी तुंगी पुनसिदा अफबा मी अममम ओइबा ngamnanabagi पुकनिंग वाखल लौसिंग पीखी तुंगदा डिस्ट्रिक्ट एडमिनिस्ट्रेशन न सिंदुना इनमेटसिंगा DC मदि महाकी स्टाफ सिंगा चाकलेन मसु चामिनकी लांगोल गेम विलेज जोन 3 द लेबा अल्टरनेट हाउसिंग कॉम्प्लेक्स रिलीफ कैंप ता DC ADC मदि SDO गी टीम लाक्तुना अहिंग यारेक्तुना इनमेटसिंगा थेंगनरिबा इसिंग अमदि मैनु चिंगबा अवाटपा लैरिबसिंग असिसु मरि लैनबसिंग तानादुना अवाबा कोखलगनी हाइना फोंदोकलंबबु इनमेटसिंग मदि रिलीफ कैंप की कमिटीना DC की टीम बु थागतबा फोंदोरकले हौकिबा मे कुंदा उखरुलदा पांगथोकबा मंगा सुबा सिरुई लिली फेस्टिवल गवर्नर ना होगदोकपगी पाउ लौब चटपदा ग्वालताबी की मफम अमदा सेंट्रल फोर्स ना पौमिसिंग सथखिबा थौंग अदुदा सेनबसिंग की मथक्ता एक्शन लौखननब डिमांड तौदुना संगसिलखिबा खोंजंगी मतंगदा ngasi amzu amadi EGM anigi apunba emergency mifam amana amuka hana takshinkhre lenga ki paw yauna manipur da mathau toriba central forcing gi paw phungbagi athingba leiramba adu lenga na semba inquiry committee gi thabak thorom sing loisinduna lenga ki mari leinaba official singda submit torukhiba amadi miyamda mapung phana I paw phanganba ngamkhidaba sina chingba yenglaga paw phungdabagi warep adu matam kharagi oina suspend tawba haina warep lawkhre अदुबु पौमिसिंगना लौखिबा वारेपसिंगी मखा सथखिबा ओइना पौमिसिंगना मथौ तौबा मतमदा अमुबा मसुगी रिबन थेतुना खोंजंग सथबा अमदि पाउसेगी अहानबा लमाइदा मीडियागी हक कन्ननबा स्लोगन इदुना डिमांड फंगननबा संगशिनबा हाइबा वारेप लौरे हाइरि पौमिसिंगना खोंजंग जंगसिलिंगै मनुंगदा लेबाक मियामदा मपुंग फाना पाउ योहनबा ngamkhidaba दुगिदमक्ता अमजु अमदि EGM ना नुंगाइतबसु फोंदोरकली Sri Balmukund Dev Music College Nasanduna World Music Day ki thoram ngasi Palace Compound liba Manipur State Film Development Society MSFDS ki hold pangthokre thoramadu the Art and Culture ki Special Commissioner M Zoy Sri Balmukund Dev Music College ki Principal S Ram Kumar Art and Culture ki Deputy Director Z Dharmadas na athoi bamithung oiki Art and Culture ki Special Commissioner M Zoy na malem gi tongan ba Musical gi oiba khonjel na lol haiba language samat leite music na haukraba singbu ningsingba ngamhanbagi thil piri punsi khongchata mioibana pirakpa saitheng kayada pungning phathana leibada yamna maru oiba thodang ma sulauri haiki Society की वैबा मधुदा एकोई द पिरक पर साफू मयाम से mentally पिरक पर याई physically पिरक पर याई spiritually पिरक पर याई मयाम सिंगसी धर्म अमत खेना बल्लेतना मयाम सिंगसे अमत वैन पुंसलगा पुंसिगी चलिबा खोंसत सिदा नुंसी चानना पुनिंग वाखल थमोई नुआइना अमत वैबई वाखल वंदा संजन बदने पामजरिबदी Malemgi mafam kayada pangthoknabagum International Yoga Day lisingani kunmanga gi thoram ngasi Manipur da su paksana pangthoknakre Sri Radha Govinda Yoga Center Uripo Khoisnam laikai na sinduna center sigi tarama thoirak shuba International Yoga Day celebration lisingani kunmanga Yoga for One Art One Health haiba thimda Uripo yambem laikai da leiba yoga training center da pangthokhi Yoga for Harmony and Peace haiba thim makhada High Court of Manipur da su International Yoga Day thoram pangthokre High Court of Manipur ki Deputy Register Judicial na khangalapagi matungina Supreme Court ki pautak makhada International Yoga Day thoram state khuding da leiriba High Court District Judiciary sing da pangthokpagumna state asida su High Court of Manipur amasung District Court sing da pangthokre Malemgi mafam sinba thungna pangthokna bagum nangasi Bisnupur da su District Administration Bisnupur na sinduna International Yoga Day ki thoram DC Bisnupur puja ilangbam na lusingduna pangthokre Yoga for One Art One Health haiba thimda
Kiam Baningsing Sanglen Bisnupur Pangthokpa Thoromda DC Puja Elangbam ADM T Opendro CMO Bisnupur Dr. L Raichandra Yauna District Level Officer Singamadi Staff Singshu Sarugya Food Corporation of India FCI Regional Office Manipur na Sinduna International Yoga Day ge thorom All Assembly Road Leiba Regional Office Pangthokre thorom aduga mari lenana FCI Regional Office Manipur ge Assistant General Manager Account Bizay Wakna Yoga sanabana miyoibagi pungning wakal hakchangbu mapangal kanhanduna thambanga me masimakna ngasidi malem pumbada masigi kanaba adu khanglaktuna International Yoga Day pangthoknari haiki Kabui Dharma Sabha Manipur na Sinduna Sabha Sigi Mahabali Kabui Kulda Leba Head Office Tangasi Sabha Sigi President DL Kabui na Marui Bamyoy Duna International Day of Yoga ge thoram pangthokre haina Sabha Sina Thadurokpa Cherolamana Hairi Kaksing Municipal Council na Susinduna Council Sigi Conference Hall da Tarama Thoirak Shuba International Yoga Day ge thoram pangthokre Thoramasida Kaksing Municipal Council ki Caretaker Chairperson Naurem Sanjit Kumar Council ki EO Thoksom Siddhartha na thoiba mitung oiki Divisional Forest Officer Chandel na susinduna DC Chandel ki Office Complex ta leiba Multipurpose Hall da International Yoga Day ki thoram ngasi pangthokre thoramadu da Divisional Forest Officer Chandel Dr. N Munal Meitei Vandhan Vikas Kendra ki Self Help Group ki member sing Kunmathoi Shuba Sam Rifles Samadi Sandel Forest Division ki staff sing amasung Mahiroi Shamaromna sarukiyaki Ngasi Imphal East ki manungchana leiriba Tera Urak Ngamukhong Nungbrang Dashu Manipur State Legal Services Authority ki meeting makhada District Legal Services Authority Imphal East Legal Aid Clinic Nungbrang Lingjelaibi VLF Tera Urak Ngamukhonga Punna Sinduna International Yoga Day thoram pangthokre Hairok Part 3 Kabul Ekai Delaiba Hairok Higher Secondary School Ground da BJP Hairok Mandal na Sinduna International Yoga Day thoram pangthokre Yoga for One Art One Health haiba theme da pangthokpa thoramadu da Kendra Sigi MLA Dr. Thoksom Radeshamna Wakalga Thawaiga Hakshanga amatu oina punsinduna satminaraga Ishwarbu thazaba thamlaga amatu oibagi wakal khanminarasi haiki Bagera Panam Nachang Bagera Hawaii Yauda Lem Kamiya Adana Hawaii ne Haksang ne Wakal ne Samana Manala Amatoin Sat Adu Yoga Akoi Loina Haksang Panaleva Amatoin Haksang Paminava Amatoina Minava Petirise Yoga Unity Yoga Amato Yoga means Punchin Baneva International Day of Yoga Lisingani Kunmanga Youth Hostel Imphal na Sinduna Hostel Sigi Conference Hall the Pangthokre Kangabok to Leba New Public Higher Secondary School ki Mahiru Singh Amadi Youth Hostel ki staff single wena na Saruki Aduna Pangthokpa Thoromaduda Youth Hostel ki Manager Thangzam Rajen Lamjing Duna Yoga ki Asana Singh Tauki Thoromaduda Ukrul Amadi None Dagi Lakpa Mahiru Singh Shu Saruki GP Women's College ki Indoor Hall the Sutaramathoi Suba International Day of Yoga Lisingani Kunmanga gi thoram pangthoki NSS Cell IQAC Dhanamanjuri University Madi Yoga Cell GP Women's College ka punna khusam naduna sinba thoramadda DMU gi VC Professor W Shan Babu Registrar Dr. RK Jotin GP Women's College के Principal Professor L Rajen DMU की NSS Program Coordinator K Sanatun Singh Sarugya की 165 INF Battalion TA HNH Assam Manipur Terriers na Malom Tuliyai ma yoga sangathan ga punna khusam naduna yoga degi thoram Malom Tuliyai ma lai pakhang ba campus te pangthokre Thoramadu manung channa yoga sanarishing na tongan ba asana singi demonstration ma supang thok tu na miyam da utki Varatiya Janata Party Thobal District Madi District Administration Committee ga khusam naduna ngasi International Yoga Day gi thoram Yoga for One Art One Health haiba theme da khongjom da leba War Memorial Complex ki ground pangthokre Yoga Day asida training instructor wariba State Secretary Priyo Kumar Moirang Them amadi District Office Bearer Singh Thobal District ki Administrative Committee ki Jila Parishad member de Chingba Singh Shu Sarugya ki
ngasi malem gi oina pangthoknariba yoga de gi thorom sainik school imphal na susinduna school sigi campus ta pangthokhi thorom adu da sainik school gi principal colonel A Rajab na lusingduna school sigi oja sing mahiroi amadi parents sing yauna yoga tauminaki yoga de asiga mari leinina sainik school gi oja KS Peramanandana malem gi yoga numit asi leibak chama marifuma thoi gi mafam lisingamaga chahumda yoga de gi thorom si pangthoknari masida yoga numina lakpada sainik school da su thorom si pangthoktuna parents sing saruk ya handuna yoga gi maramda hena khanghan bagi khongthang si paikhat pani haiki Sahi nipan romta suriba angang ama babina hospital na yamna tangna thengnaba laina amagi vascular surgery mai pak na pangthok pangam khre hairi babina hospital khabai soi gi media coordinator Pramod Ningombam gi cherol mana hospital asada angang ama taibang phaurakpadagi hauraga yethangba khutki khubida swelling amasung persistent leirakpadagi masagi chahi nipan rom suraba matamasida pukhalakibani hairi Sainik School Imphal gi mahiroi taruk NDA khanduna lieutenant ki rank phanglakraba madi Indian Military Academy da pass out pi khraba singbu Manipur miyam gi damakta sauthokchaba madi nungai ba phongdokli haina wakhalon manaba punba wama kangleipak Manipur na thadorapa cherol mada phongdorokli cherol sina makha tarduna makoi taruki manungda lieutenant N Nauba Mitei apokpa N Naran Mitei amadi apokpi N Premila Leima Khongampat Khunau Imphal West Hairibasi Miam Gidamak Leiba Gidamak ngasi faubada kathokpaga loinana leitalaira Miam Gidamakta chen chongduna wamagi asangba thomi ama oiriba sida hena apenba oibata natana sauthokchaba poi hairi paugi maraksida break amalomina se honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Comet has done it again in NEET UG 2025. regular student A regular student of Comet scoring 579 out of 720. NEET UG 2025 ki All India rank 3706 state ki oina state topper oiba ngamjaki Comet ki oja singna handaki NEET ki preparation tawda yamna help tawbiki oja sing yamna friendly oi wari sanawa khotpa yamna ngai question hangba chatba khotba da kem panba lei tawdo Comet se adum Manipur ki oina leriba institute myam sidai top top pe mock test series na ingona help yam tawgi chapter ama pare chapter dugi khangdaba kari kari da leiri aduga karam karam na kawgre aduga karam na focus area no aibu aduga test sidagi maroi na khangma oja sing na piriba kanal sing lahu nawa future experience sing na recommend tawni Comet, where excelling is the way of life. Enroll today, shine tomorrow. I handak chegi 2025 ki state topper oina tawa ngamjare sida aina mesida tamba kansida misi go ja sing sina ibu yamna help tawbiki nichi ki mutang na nichi kari no aji khangan ba aduga nichi magi exam si kawaina thagda ke magi technique kari kara leiba sing aduga ma khangdaba sing takpi ba sina sing da misi na help yam taw NEET ki experience hoiba ai brother sister sing da hajani mongdi misida leiba facility sing misi ki top top ma gi magon sing se untang si ki class da yawaga dobi ho hana hajar wala to wa kan akoi mu lai Admission open. Rich College, Rich Roof Building, Maitram Imphal, BA 2025-2026. Aikoina pizariba courses singdi English Education, Sociology, Psychology, amadi Political Science ni. Program asibu enroll tauba ahanba student tarada free admission gi khudongchaba pizari. Interested oiba student amadi parents singna makhada pizariba number natraga college ki working hours da lakpiba yagani 9233287833.
मतमगी नुंसित नुंसा अमदि अइंग असाना मरम मोइरगा लोक तुंगबा अमदि खुबन सिंगबा तत्तन थोहल्ली पुमनमक सिबु खुदक्ता फहनबा ngamlaba Cafidon Cup Syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Cafidon Cup Syrup thakpiyo Cafidon Cup Syrup. Hi friends, adom na gari thau hapam matam dadi afaba thau hamna bone. Adom gi khwaidagi maru oriba liver gi damukta di kari section thorang lo biri. Novochem Health Care gi original Lipsa 5G na adom gi liver buswan badagi ngak thol. Liver gi mapangang kangkalan badana tana hakchang pumbagi energy hengalali chaba tumali acidity hantan. Sizinabiyo original Lipsa 5G. Novochem Healthcare na sajaba original Lipsa 5G ahum lawbada coffee cup ama free da hapjari. Handaki lakadoriba NEET exam 2025-26 Bright Mind Institute kasabat thiam na kai manung da leba coaching center asida mamang gi jahi ke ata NEET ki qualified ba satra kya puthokha ba ojasin subject sing adudi physics chemistry biology amadi maths ni CBSE amadi council class 11 amadi GRP class 2 class starting from 23rd June. Break tungda muhana taran oksari makha tarak pa pau pizari Kokomi Farmers Wing gi lomi lup mangana irang asigi chaitheng nang laba Imphal West ki lomi singda sathok leiba phogdi amadi urea har atabam malda yenthokre Agriculture Department ka pulaga Kokomi gi lomi lup manga amfa kapha lokshal lalup amadi loya lupna Phumlo Community Hall da phogdi amadi urea har lomi singda atabam malda yenthokiba du lomi singi awat pasing mateng pangduna low uhandaba yade haiba miteng da pangthokpani haina Kokomi Farmers Wing ki convener AB Ilangbam na haiki thoramadu da ICAR gi certified waraba RCM 9 RCM 13 RCM 15 amadi RCM 16 amasung CAU gi tampha phaw amadi department na nauna puthokpa thoibi phaw amadi atopa chaghau gi variety sing maike dom gi lomi miyam da subsidized waiver rate phangan ki ngasi gi thoramadu da urea bag lising ama bag amada lupa chani humputra da phangan ki Farmers Wing ki convener na makata na lomi sing na su thawai yaw na honaduna mapung phan sathok puthok minasi haiki मधुगी वखलों दुदा अखोगी कोकोमी फार्मर्स विंग ना अदुगा अखोगी लोमी लुप मंगाना पुंजलगा मरुवैना इफेक्टेड एरिया द लैरिबा लोमी जिंगजिदा मसुगुंबा अखोइना सपोर्ट तौबजे मथंग मथंग अखोगी डिस्ट्रिक्ट खुदिंगी मथंग सपोर्ट तौबा प्रोग्राम से पाइखचबनी हाइबा वफम जे मेदागी थोंगदा अखोगी लोमी लुप मंगागी साइटगी कोकोमी साइटगी थमजरी Lok Sabha ki MP Professor Bimola Koizam nangasi Laikhidrabi ima rasi ki mafam da ikai khumnaba utkibaga loinana imung asigi awaba da saruk yakre MP ki khongchat aduda Manipuri film ki director Suresh Hidangshu saruk yakhi Manipuri film ki legendary actress Ima Khatrimayum rasi na laikhidaba shi lamdam asigi kala gi lamda asoba mangjaba ma oihuragani mahag laikhidaba shi thamoi shokna nungaitaba phawi haiba wafam su MP Bimol na fongdok lamki Laikhidrabi ima rasi ki masanupa Mohendro Kamsta Ima laikhidabagi pungning shonthabiganu haiba themzen wafam sing su fongdoklamki Lions Club of International District 322D Lions Club of Imphal Golden Pride amadi singzamai chinga mathak songtham laikai da leiba iboyama Hospital and Research Center amadi Flood Relief Camp ki Joint Coordinating Committee ga punna khusamna duna Mega Health Camp pangthok pagalona na nomagi mathau taba polam sing yanthokre Isauna awaba nang halaba relief camp taliba miyamgi health checkup pangthokhibaga loinana chana thangna naba polam sing yauna sanitary pad face mask amadi kangkhalna chingba singsu Daniel amadi Mutum Monica gi maikaidigi relief committee da khusinakhi Lions Club of Imphal Golden Pride ki General Secretary Leimapokpam Ranjitana handaki isauna sokhalaba Miyam asigi masada kari karamba laina tina lei haibasi ngalingai da khangdokpani ising isau si hantakraba matungda makal makha kayagi laina tina thokali asigumba laina tina asigi karamna ngaktukani kari section thorang laukhatkani haibadu nganna khangdokpani haiki Southern Youth Incentive Association Khongjom Bazar na kunmathoi shuba Khongjom Circle gi aphaba mahiroi sing okpa ge loinana First CA Stomba amadi amuba Memorial Award yenthokpa gi thoram Khongjom Sapam da leiba Sapam Maning Community Hall da pangthokre sahi asigi pangthokiba class 12 ki examination da commerce stream da ani shuba position tarakrabi TZ Higher Secondary School gi mahiroi Thobal District ki Sapam Laibung da gi Yaiphabi Sapam yauna Sad Marifu gi mathakta mark fangduna pass tawraklaba
Khongjom Circle na kuan ba mafam singda leriba class 10 amadi 12 ki examination pass taukraba mahiroi singda certificate yauna khudol tamduna pungning thogat ki loinana sports ki lamda su thoidok hendok laba singbu khudol piduna pungning thogat ki Indian Red Cross Society IRCS Thobal District Branch Amadi Council for Advancement of Rural Development Kartna Sinduna IRCS Thobal District Branch ki Managing Committee ki Vice Chairman Oramba Kaknatana Miyam gi Thabak Toramba Waikom Ibohal Laikidabagi Mari Rakshuba Kumonga Mari Lenana Mega Blood Donation Camp ama Zanimski Blood Center de Pangthokre Toramadu da Miyoi Kuntra Henbana EP ki IRCS Thobal District Branch ki Managing Committee ki Chairman K. Sadanandana Awangnompok State Singi Maraktagi Ahanbu Waina National Youth Award Fangkraba Laikidraba Waikom Ibohal gi Imung Manung na honaduna Thoramasi Sinbani Haiki Ngasi Piriba ESC Leibaki Damakta Thawai Hakchang Yauna Thabak Tawriba Singda Katuktuna Pibani Haiki Basikong Panthoibi Youth Club ka khusam naduna Manipur Chemist and Druggist Association sinduna nomagi oiba lemna laing bagi camp ma Basikong Panthoibi Community Hall da pangthokre lemna laing bagi camp tu da lamdamatu gi miyoi chani henbada hidak langchak sing yauna tongan ba na basing yengba tanatana test obagi khudong chaba sing shu phanghan ke Kundrakpam AC ki manung chana leriba Naurem Birhari College dasu Department of Yoga Science and IQ AC na sinduna college asigi auditorium hall da Malemgi Yoga Thoram pangthokre Thoramadu the Chairman Governing Body NBC Naurem Jotin Maitei Head of Education Department Y Pratima Devi amadi Physical Education Department ki Head Nilachandra Sarugya Saliba Thasigi Tang Taranipanda PhED Jiribam gi Junior Engineer Dijan Lagpaubu IB Laikai Daleba Biken Ten Singh Amadi Prem Kumar Hariba Miyoi Humna Mapam Marang Kangdana Phukiba Thogdoki Matang Dangasi Lamlong Kaitel Daleba Tribal Vavanda Mifama Pangthoktuna Yasinaba Purakre Jiribam gi Tongan Basi So Singh Amadi Rongmai Naga Council Manipur gi Mehut Singh Nasaruk Yaduna Pangthokpa Mifamaduda Rongmai Naga Council Manipur Jiribam District ki Chairman Tahen Mang Panmaina Fongdorakibada Tang Taranipanda Thokiba Thogdogasi Amuk Hana Thoktana Naba Punna Yasinminakre Haiki JEBU mafam marang khangdaduna phungibigi damakta ngasi meeting jik tawjabani aduna ngasidi makhoi accusing haiba tare Biken Tensing Prem Kumar makhoina mayam mamangda lanjare tungda muk sima tawroi haiba damakta hoi mayamna meeting se smaina compromise note ama agreement ama iduna ngasi losinderabani India Lenga ki Ministry of Ayush ki Central Council for Research in Yoga and Neuropathy ki Sentang Makhada Kaksing District Yogasana Sports Association Kaksing Amadi Indian Red Cross Society Kaksing District Branch na su punna senduna International Yoga Day ki thoram Kaksing Mayai Lekai Multipurpose Hall ngasi pangthokre thoramadu DC Kaksing Rohit Anan yauna miyoi kaya sarugya ki International Day of Yoga lisingani kunmanga Varad Swabhiman Trust and Patanjali Yoga Samiti Imphal West na Kakwa Community Hall the pangthokre Thoramadu the Veteran Army Colonel Haubam Gozendro Wenam Thingel Gram Panchayat ki Pradhan Thongam Guneshwar Advocate Maibam Nilachandra Amadi Jila Brabhari Varad Swabhiman Trust Imphal West District Moirangthem Charan Sarugyaki Imphal East Yogasana Sports Association Sinduna International Yoga Day ki thoram pangthokre lining tho Panganba Community Hall Kundrakpam Awang Laikai the pangthokpa thoram ga mari lenana yoga sanaroi singna yoga gi asana sing demonstration tauki Kanglei Mime Theatre Repertory na Ministry of Culture National Presence Scheme gi makhada International Yoga Day ngasi pangthokre thoramduda RJ Samas Vashan Bihar New Delhi gi Pandit Kamal Kumar Madi Hizam Ranjita Yoga Therapist na thoiba mithungoi ki Pandit Kamal Kumar Madi Yoga Therapist Ranjita na yoga
साजेना हक्चांग द पीरिब कानबसिंग मतंग दा वफम कया थमखिबगा लोइनना योगा की आसना कया अमसु मयाम पुन्ना पांगथोकमिनखि महिला पतंजलि योग समिति मणिपुर का चिंगामथक रोड यूथ डेवलपमेंट एसोसिएशन चिंगामथक इम्फाल वेस्ट का कुसमनदुना तरामाथोइरकसुब इंटरनेशनल योगा डे की थोरम ngasi singjamai singamatha community hall da pangthokre tormadu da kakshing tabam Ajit Kumar Sharma retired IPS Preston Kraida and Nilima Devi Razya Prabhari Mahila Patanjali Yoga Samiti amadi Laishram Randhoni Devi former principal Imphal College Vice President All India Federation of Retired University and College Teachers Organization na sarugya ki yoga bu pamjaba miyoi kya su sarugya ba loinana tormadu gi manung chana yoga demonstration su utki Yaripok ke Krud Labor Health and Wellness Center na sungasi Malemgi mafum kaya da pangthok nadi batara mathoirak shuba International Day thoram Yoga Day ge thoram center da sida pangthok re palan thoram adu da center se staff sing asa sing amadi angalwadi worker helper sing shu saruk yaduna yoga asana sing shanaki Manipur State Legal Services Authority ki meeting makha da district and session Thobal amadi District Legal Services Authority Thobal ani na punduna ngasi khangabok da leiba District and Session Court Complex Thobal gi conference hall da observation of International Yoga Day gi thoram pangthokre District and Session Thobal amadi District Legal Services Authority Thobal gi maruiba miyoi singshu sarugya ki Kangabo Higher Secondary School so International Yoga Day ki thoram pangthokre thoramadu school ki staff sing amasung mahiroi sing sarugya ki Wangmataba Youth Club Thobal District Table Tennis Association Serin Yoga Center Thobal Khetri Lekai Thobal Wangmataba Yoga Center na punna sinduna Thobal Wangmataba da leiba Thobal District Table Tennis Indoor Hall da su thoram pangthoki Department of Urology RIMS ki former SOD Senior Urologist Professor Rajendra Sinam yauna miyoi ke sarugya ki Nomagi oiba Ayush Public Health Camp amadi Yoga Campaign ki thorma mangasi Mahabali da leiba Hanuman Thakur Mandir da pangthokre Mahabali Sebayat Committee na sinduna Rana Medicos na sponsor tawraga pangthokpa thorma du da tongan ba homeopathic physician Dr. Singh Sargyaduna camp asida Mahabali gi koiba da leiba miyoi singda layeng sathaduna hidak langthak sing sulem na phanghanke Evergreen Flower School Thobal nasu International Yoga Day ki thoram ngasi school sigi complex ta mahiroi sing na sarugya aduna pangthokre school sigi retired headmaster Dr. O Ibo Pisak headmaster T Chandra madi retired head Pandit Ais Ibohol sarugya ki assistant teacher N Amarjit na yoga instructor oiduna mahiroi singi oiba yoga demonstration su utki Indian Yoga Association Manipur Chapter amadi Yoga Training and Research Center Manipur anina punna sinduna sagolban tera sapam lerikta leiba YTRCL gi office da International Yoga Day gi thoram pangthokre Bishnupur Municipal Council na susinduna council asigi conference hall da Malemgi Yoga Day gi numit thoram pangthokre thoramadu da Bishnupur Municipal Council gi caretaker chairperson Laishram Maniyai mana lusingduna Councillor Dugi caretaker Councillor Singh member Singh masung staff Singh sarugya ki International Yoga Day ki thorong kamari lenana ningthokong Higher Secondary School so International Day of Yoga pangthoki school sagi mahiroi singda yoga gi kanaba amadi yoga karamna tawgani haibagi matang da su yoga experts singna takpi tambiki BJP Ukhrul District na susenduna International Yoga Day gi thoram ngasi Tough Ground Kazifung Hungbung Ukhrul District pangthokre thormadu da Deputy Commissioner Mandal
President District Madi Mandal Morsagi Office Bearer Singshu Sarugyaki. Disabled Children Home Wariba Manihar School Nasu Taramato Shuba International Yoga Degi Thoram Ngasi Thawal Wang Matabad Labor Homasagi Complex to Pangtokre. Development for Women's Program Center Thobal Nasindu na Pangtopa Thoramaduga Mari Lenana DWPC Thobal Secretary AK Nandarani na Ministry of Social Justice and Empowerment ki makhada Chalairiba Disabled Singyoiba School Sida routine class amoina yoga takpiri ngasa International Yoga Day na lakpada school sinasu sarugyabani haiki. Naga Welfare Association na National Game Village Zone 1 gi 4 phawgi manungda leiba class 10 amadi 12 ki mahiru singda Meritorious Award yenthokpagi thoram pangthokre. Manipur Police Christian Church ta pangthokpa thoram aduda Naga Welfare Association gi General Secretary W Joyshan, Joint Secretary Angong Pamainu Singh Singh Sarugyaki. Hazuk sanabagi paikoi gi Senior Sports Journalist Boyai Ningthozamdagi lobise. State amadi Union Territory ni pumangagi population million ama hena laiba sauraba Bharat pumbagi waina Humpunipal Suba National School Games ki overall da Manipurna manga suba tare. School Games Federation of India ki meng makhada Bharat ki tongan ba state singna yumbu oiduna sogli singani sumna kunmari madi kumangagi Humpunipal Suba National School Games ki overall medal teli organization namadi performance singi matang da tha sigi tang taramari da Delhi da pangtokiba School Games Federation of India ki annual general body meeting da lauktokibani. Hiram masigi matang da Khuman Lampak Sports Complex da laiba Youth Person Sports Department ki Director Mayengbam Betoga network asiga akhananu unaba da phongdorakibada season asigi tongan ba masana singda Manipurna gold humphumari silver kuntra taruk bronze kuntra humdoi punna medal samga kuntra humdoi amadi point sani marputra tret phangduna manga suba position takibada natana North East ki state ki waina best performance state su tabangamle haiki 2024-25 ki 68 Suba National School Games Championship ki overall koi medal tally aduga magi organization tawa matam state sing performance report publish tawa lone na lauthopirakuda koi am live phawa hai tare koi Manipur laiba koi satra sanaroi sing na phajaba performance pidena koi medal tally je koi top 5 the chanma ngamdana koi North ki state sing yo ena di best performing state tawa ngamjarene si matakta organization gi part ta koi state ta host tawgiba state sing gi koi grading piwa matamda Manipur da koi na April tang 3 tagi na trying to go hanba phase yo ena aduga April tang 13 dagi na kunma thoi bauda ani suba phase ena koi 68 National School Games Championship ki discipline mari da koi na host tawgiba event si grading excellent grading School Games Federation of India na observer ke ka mayam report yang bibire thang ta weight lifting football aduga sepak takraw gi different age category da nupa gi nupi gi koi na pangthok ki event si overall champion ju koi Manipur host tawgiba matam da Manipur na tawang amjagi handak 2025-26 ki session yoina amu School Games Federation of India na mathangi 69 Suba National School Games pangthokpa haunabagi koi state mayam koi karam tari discipline host tawa ngamgadage hana haiba matam da koi su koi potential discipline khara da koi bit tawjami koi lakadoriba 69 Suba National School Games Championship 2025-26 ju koi Manipur na chobu mai pakwa ngamgani haiba asada koi Haji RCC da leriba players aduga koi lejariba course dagi PTs ma'am tara koi phajana kan honagani haiba koi department ki chapsawa lejare despite so many challenges koi se leriba loyal regi situation dagi marakta koi kudong chado leiragasu lejariba players jina yam kan honabidana koi leriba course manager ma'am kan honadana koi hana leramo position dagi yam haigatlaga koi mangasu position tarakuje department ko nam chauthoksin ngai ni loinana Manipur prajagi amadi laurel pubireba players da koi matung du jam choba mai pa ko prokni haiba koi thajab thamjari si loinana matang Khelo India chatpa matam dasu si performance ya kan da koi Khelo India da choba improvement lakni haiba ki thajab thamjari mahangna makha taraduna state asigi masana kharagi association sing ani thokpagi case tongnaba asina state asigi mingchat purakadaba sanaroi singda hena ningba kahelle amatta waina punsilabadi state asidagi masakna raba sanaroi kya tholkani haiki koi haijaning was department ki taraf tagi koi sports bu sagot piwa sports nungsi biwa koi mayam halaman mayam adagi koi
community koi ma'am support ma'am pibiri ba koi association jing maro na state association jing da marak ta koi wakhan manada ba ko to ma'am conflict of interest le degi ani thokpa hom thokpa sum yaw jina mar kan koi players jing da ko dong cha da kayam su koi mayong ngari sidai da koi department ki taraf te di ma'am wakhan sungjan minara kan da koi as a whole collective effort ama thada minara kan da difference of opinion difference of interest so kitang kai jaga da kamaina koi transformation zone of changa ka da solve to mino ya ge de have si sports nung si bi discipline ma'am particular discipline nung si bi ma'am na khandara kan players in ying wera kitang hona bino ba so koi appeal to jari lona na koi department ki taraf te di koi sports association number register to wa ji society registration ek ki mukha da cooperative register to bi dam ni moi affair da koi department ko tin mu koi adugi purview le jade Ani Suba Premier League ki ngasi sanakhiba match singda Sagolbal United amadi FCR None mai pakre Sheikh Babu Macha Memorial Trust ni sponsor Toraga All Manipur Football Association gi meng makhada mamang thagi April gi tang 23 gi team 35 grubani thongna khaidukuna lamlong thongkhong da leiba artificial turf ground da sanapa hokiba Ani Suba Premier League ki ngasi kaujing leima ground awang sengmai da sanakhiba ahanba match da Sagolbal United na M Khabambu gol amas sinoda maitiba pikhibane Sagolbal United ki mai pakhib ki gol adu Lenin Thongam na match ki humfuma thoi suba minita sanki Ani suba match ki sanakhibada FCR None na Amopha Moirangbu gol ahum sinoda maitiba pikhre FCR None gi mai pakhib ki gol sing adu Bikram na match ki kunthani pal suba Sagar na match ki yankai mari suba madi Langanglung na match ki humbutra humdoi suba minita sankhibane ahum suba match ki sanakhibada Nisa Thangmiban amadi UDO Haingang gol amam chanadruna draw satkre Nisa Thangmiban gi gol adu Yaruipam ahung sina match ki kunthram doi suba minita sanki UDO Haingang gi gol aduna Dhiren na match ki humputrani pal suba minita penalty da sankhibane Makhatarako Pauda Lieutenant Colonel Amit Gunjan Commanding Officer 8 Bihar Regiment Madi Chalo Football Club ka khusam naraga sinba hanba Chalo Football Cup ngasidagi Chalo Football Ground da Manipur Police ki IGP John 1 Thamting ngasangba na hogdokre Nat ki webezago isai madi thang tana chingbu utuna hogdopa hanba Chalo Football Cup aduda 8 Bihar Regiment ki Brigadier PK Singh Lieutenant Colonel Tayung Shatchang madi Colonel Utpal Das na singbasing sarukya ki Hanba Chalo Football Cup hogdopagi numita United Sector ga Lamlai Students Idol Club ka sanabada United Sector na Lamlai Students Idol Club pu ani shino da maiti ba piki Elangkhang Pokpi Playground da Dev Youth Association Elangkhang Pokpi na sinduna sathariba Let El Sana Elias Ingam Memorial Trophy 9-man A-side Open Football Tournament ki ngasi nipan suba numit ki DYA Elangkhang Pokpi amadi Tiger FC Teksham sanagadaba match ta Tiger FC Teksham laktabadagi DYA Elangkhang Pokpi na walk over funky ani suba match ta Mukhai FC Kakshing Khunau amadi FC Kakshing YD sanabada Mukhai FC Kakshing Khunau na FC Kakshing YD bu ahum sinoda maiti ba pikre Howzing loisilakpada maruoiba paw amuka hanna pizari Nganthoi Sharma Kongbrai Latpam gi thawai yaudrba hakchang masak khangba ngamkre hayeng Imphal da puraklagani July 18 da India pumba da sathagadaba sinmi singi strike da Manipur gi unasu tongan ba sinmi singi loop singna saruk gyana na ba warep lawkre COVID ki active case Manipur da chamaga supna mari yaukre ngasi miyoi kunthra positive oire miyamna section bagi chang di namely amasung Manipur da su mafam kaya da International Yoga Day gi thorom pangthok nakre masiga loina na ngasi gi oina di ISTV news matang sida tension jari bereng tabir bu puna makpu amuka hana kurum jari